ngasi akhoi na nainagadaruba asi 5 na loiba masingi square puthokpagi atenba method any number oiramsanu let it be 15 25 35 45 95 or 125 example loina hairakanda 15 si 5 na loi masigi square kamaina puthokani 25 si 5 na loi masigi square puthokpasi thuna kamaina puthokani 35 si 5 na loi masigi square puthokpasi thuna kamaina puthokani haibuduni nainagadori si masi yamna laiba method ni hoji horasi example direct hekta la asi 15 si 5 na loi ko 5 si thamasi sigi 5 si khoi ngaktang thamsi ahowa masing si karino 1 1 gi mathang da leiriba number si karamba no 1 gi mathang da di 2 lei sigi number sigi mathang gi number duga purina gadawa 1 leire 1 gi mathang gi number di karamba no 2 1 ga 2 ga purina radi kya tare 1 2 ja 2 2 thamo aduga 25 thamo 5 5 ja 25 15 gi square si kya tagani 225 mathang example da mong ying sigi 25 sigi ahoba number si karambano 2 na howi 2 sigi mathang gi number si karambano 3 ni 2 ga 3 ga puri na gadoba 2 ga 3 ga puri na radi kya tare 2 3 ja 6 5 5 ja 25 aroi bida 25 thang gadaba mathang gi example da mong ying sigi 35 sigi ahoba number si karambano 3 3 ga karamba ga puri nagadaba 4 ga 3 ga 4 ga puri na radi kya tare 3 4 ja 12 aroi beda 25 thambi dowa loire 35 square si kya tani 1225 45 sigi ahoba si karamba number no 4 na howi 4 sigi mathangi number di karamba no 5 4 ga 5 ka puri na radi kya tare 20 4 5 ja 20 irani aroi beda 25 thamani mathang amak 95 ki square si kaya tagadab no haibu yengsi 95 sida ahoba digit si karambano 9 ni 9 gi mathang gi number di karambano 10 ni 9 ga 10 ga puri na radi kya tare 90 irani aduga aroi beda 25 thamani 95 square si kaya tarani 9025 mathang 3 digit number gi amuk yengsi 3 digit ki number su chap mani aduga 3 digit ki number da khena ba amana sigi apunba sina digit amani na loganeba sigi sina amani na loganeba aduga 12 ki mathangi number si karambano 13 12 ka 13 ga puri na radi kya tai 156 aroi bida kya thambirani 25 125 square si kya tarani 15625 taganeba. Subscribe to our YouTube channel Rasil Education for central government job exams and other important tips, shortcut methods, knowledge, job notification updates, etc.